Ma'am, we go on a crum jury, ma'am. I was like, say, hospital, and Imako Jibanjoti hospital, and Angango, Tumtumako, Hojik Sepung, Tare Makai, my time, Angang Sepung, Tarupudita, Mamakai, Hela, Bakay, Diduga Anse, Tumtumna. I saw the whole Ngamaktaba, ma'am, the Pakhatna, walk up now, ambulance by na ko ambulance sa tan ambulance ta ko je lai ba ko hoji hoji ko pung tren ma khai ta re hoji mi kala mu lak tri ba ko hoji admit to ba cha ado ma'am hoji puri anga je katang phare ba ko sor ro handa re ba ma se handa na tum tha kre ba ko adu du na ma'am ko su haidi shanti we ba ko na nga tang no ma'am ko ko se jang law na pakhat na ko je koi ngau da kai du no khang da ko ambulance pura ga tum lai ba ado hojik ta wakhan je khara ingthai so ai mi hun che dang chung mi hojik pom yam nungai bang phang de cha se ado doctor so hojik pom lak tre ba ko ngali bani na ko ado mi su admit to ge to ba so mi su hojik pom karam lak tre ba ko khang de ma'am ko ai to de ba ko ka sai bo ado kai hai ni tum hawat pa ga ne ba khone che lai se iru bo thok tre ba ko brush pau to da ngai khoi dum chela ba ne ba fruit am khang ga am se chala ga ko je ngasi ma'am kay harap pa doctor na ambulance cha oxygen level check to bada myam angang se khara oxygen wa le hena ko moina oxygen pa le aduga jiban joti ta na khoi se lak pane ba ko adu do hojik se counter da mi ama bo le tri myam ko aduna doctor so lak tri ba ko aduna khoi thieng ani na ko mam ton gi macha nu pi ma nurse oye ba ko mak na hai bi rak na to pa pham doi na yeng ba cha le ne ba hojik se ai khudak ta na je kainom to ro khoi kadai na chen no adu na desa phang ba doctor am na chat na ba ham ba da na ko tumai na khoi je chat le ado bai su la e ba ko bai na bai ga to ga khoi chat pani ba ko bai na hau ba da gi loi ba bo ma na loi na hai di to bi ne ba ma na ma teng pang bi ne ba ambulance su ma na thabi rak pane ba ko ado khoi je mai gai da chat li ba ado ma'am hospital ada jawraga ne kari doctor na hai rakke kari problem lege ha bado ai ma'am de dum share taw jar ke ba ko ado ma'am su angang sing damak ta pray to bi ma'am kai sum taw da ba aso ngam jawbi da ba hai ko angang ni na maron thok ta bari na ma'am akhoi su pangpa ta ba khat le ba ko kai nom taw ba da ko ado du na ma'am akhoi su doctor gi manak ta dum chat le akhoi di kai sum khang da bari na ko doctor manak ga chalaga doctor na si taw bu hai ra so hai na ko ado ma'am report phangaga ma'am da dum share taw jar ke ado ma'am na si se akhoi silchar da lai re ba ko che oi da lai re doctor na bodi kaisum taw roi kaisum problem lai te na bodi hai ba ko normal ne haina ado tar ga so khoi na kamu haurak pa tar di haina ne khoi che oi da ngasi hospital lai inak na e ba moi jum se ado moi da ngasi lai re ado kai da sa problem taw ra so ko adum chen ba na ba haina ko khoi jum dai lak pa hai di am la pi da na ko ado do gi ngasi moi da lai ba ne khang de da ma'am doctor na bodi kaisum taw roi hai ba ko doi tar ga su wakhan se kai hai ni khang de normal oi da ba do sigi doctor siga ma'am jinga ba da ko doctor do na sarai oi ba su jai na hai ba ko mami long ga laga makhut tap chap tinga ga nik pra na ko khoi na bodi kaisum taw den di hai ba ko ado mathang to di video lo hai ba doctor do na ne machanya ambulance ta jar ja ko do mi puno loi ngak ngak jeng le re kai taw ja na ayu ki je ipun ji ha mani ambulance to ngi ma gi ten no ne no la bo doi choi da ni ha ta na hoi ta ma khinga ko je khai wa kan ma aku di laut ya ne Karon ga anu ga
ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗꯒꯤ ꯏꯁꯤꯡ ꯆꯥꯛꯈꯨꯝ ꯑꯃꯐꯥꯎ ꯊꯛꯂꯛꯇ꯭ꯔꯤꯑꯕꯀꯣ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯧꯗꯅ ꯆꯦꯜꯂꯛꯑꯕꯅꯦꯕ ꯕ꯭ꯔꯁ ꯐꯥꯎ ꯇꯧꯗꯕꯤ ꯏꯔꯨꯐꯥꯎ ꯊꯣꯛꯇꯕꯤꯗꯀꯣ ꯑꯗꯣ ꯕꯥꯏꯅ ꯃꯃꯥꯅꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯣꯟꯆꯥꯒꯤ ꯃꯣꯏꯒꯤ ꯉꯥ ꯑꯣꯏꯅ ꯂꯩꯔꯛꯑꯦꯕꯀꯣ ꯉꯥꯁꯤꯡ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯂꯣꯀꯦꯜꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥꯅ ꯍꯧꯖꯤꯛ ꯊꯣꯡꯉꯦꯕꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯂꯣꯏꯔꯒ ꯕꯥꯏꯒ ꯑꯩꯒꯗꯤ ꯃꯣꯏ ꯑꯇꯩꯗꯤ ꯌꯦꯟ ꯀꯅꯥꯝ ꯆꯥꯗꯦꯕꯀோ ꯑꯗꯨꯅ ꯕꯥꯏꯒ ꯑꯩꯒꯗꯤ ꯌꯦꯟ ꯆꯥꯕꯅꯤꯅꯀꯣ ꯃꯥꯅ ꯊꯣꯡꯕꯗꯁꯨ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯅꯅꯦ ꯕꯥꯏꯅ ꯌꯦꯟ ꯊꯣꯡꯕꯤꯔꯦꯕꯀꯣ ꯑꯩꯒ ꯃꯥꯒ ꯈꯛꯇꯒꯤꯅꯦꯕꯅꯦ ꯑꯗꯣ ꯃꯥꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯂꯥꯛꯄꯁꯤꯒꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕꯤꯕꯅꯦ ꯃꯌꯥꯝ 2 hours later. ꯃꯌꯥꯝ ꯑꯩꯈꯣꯏꯗꯣ ꯑꯃꯨꯛ ꯖꯤꯕꯟ ꯖꯣꯇꯤꯗ ꯆꯠꯇꯣꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯩ ꯌꯦꯡꯍꯟꯕ ꯗꯥꯛꯇꯔꯗꯣ ꯑꯗꯨꯏꯗꯣ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯗ ꯃꯥꯗꯣ ꯍꯧꯖꯤꯛ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯂꯥꯛꯄꯩ ꯂꯥꯛꯄ ꯃꯉꯣꯟꯗꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯨꯔꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯠꯇꯣꯏ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯖꯤꯕꯟ ꯖꯣꯇꯤꯗ ꯑꯃꯨꯛ ꯌꯦꯡꯍꯟꯅꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯑꯩꯁꯦ ꯍꯥꯟꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯗꯩ ꯖꯤꯕꯟ ꯖꯣꯇꯤ ꯃꯣꯅꯤꯀꯥꯗ ꯌꯦꯡꯍꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯨ ꯖꯤꯕꯟ ꯖꯣꯇꯤꯗ ꯄꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯀꯩꯀꯥ ꯇꯧꯕꯗꯣ ꯖꯤꯕꯟ ꯖꯣꯇꯤꯒꯤ ꯑꯕꯤꯁꯦꯛ ꯆꯀ꯭ꯔꯕꯇꯤ ꯍꯥꯏꯔꯤꯕ ꯗꯥꯛꯇꯔꯁꯤꯒꯀꯣ ꯑꯉꯥꯡꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯉꯣꯟꯗ ꯑꯗꯨꯝ ꯑꯅꯥꯕ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯌꯦꯡꯍꯟꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯟꯅꯤꯡꯕꯀꯣ ꯑꯩꯈꯣꯏꯗ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗꯀꯣ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯗꯅꯦ ꯗꯥꯛꯇꯔꯁꯦ ꯍꯧꯖꯤꯛ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀோ ꯑꯗꯣ ꯄꯨꯡ 4 ꯇꯥꯔꯗꯤ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯄꯔꯞ ꯆꯥꯊꯣꯛꯑꯦ ꯆꯥꯕꯣꯏ ꯆꯥꯕꯣꯏ ꯄꯔꯞ ꯆꯥꯊꯣꯛꯑꯒꯅꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯕꯅꯦꯕꯀꯣ ꯑꯗꯣ ꯁꯔꯛꯁꯤꯒ ꯅꯨꯡꯊꯤꯁꯨ ꯀꯟꯅ ꯃꯥꯡꯖꯜꯂꯛꯏ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯦꯕ ꯑꯔꯣꯏꯕꯤꯗꯅꯦ ꯎꯔ ꯁꯤꯠꯂꯤ ꯃꯌꯥꯝ ꯅꯨꯡꯁꯤꯠꯀꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯗꯥꯛꯇꯔꯒꯤ ꯃꯐꯝꯖꯕꯀꯣ ꯗꯥꯛꯇꯔꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯄ꯭ꯔꯦ ꯇꯧꯕꯤꯌꯨ ꯏꯁꯣꯔꯗ ꯈꯣꯏꯔꯝꯕ ꯅꯠꯇꯅ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯗꯥꯛꯇꯔꯒꯤ ꯃꯐꯝꯖꯔꯒꯀꯣ ꯔꯤꯄꯣꯔꯠ ꯀꯩꯀꯥꯗꯣ ꯐꯪꯉ ꯈꯣꯠꯂꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯖꯔꯒꯦ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯖꯨꯝ ꯖꯧꯔꯦ ꯑꯩ ꯁꯛꯁꯤꯗꯤ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣꯕꯀꯣ ꯑꯗꯨꯏꯗꯣ ꯖꯤꯕꯟ ꯖꯣꯇꯤ ꯖꯧꯔꯕ ꯃꯇꯨꯡꯗꯀꯣ ꯗꯥꯛꯇꯔꯁꯦ ꯆꯠꯇꯩ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯒ꯭ꯔꯛ ꯅꯪ ꯆꯪꯁꯤꯜꯂꯒ ꯗꯥꯛꯇꯔꯗꯣ ꯌꯦꯡꯉꯦ ꯑꯗꯣ ꯌꯦꯡꯉ ꯃꯇꯨꯡꯗꯀꯣ ꯗꯥꯛꯇꯔꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯍꯥꯏꯔꯛꯑꯦ ꯑꯉꯥꯡꯁꯦ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩ ꯁꯣꯔꯗꯣ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯒ ꯑꯗꯨꯝ ꯗꯥꯛꯇꯔꯗꯨꯅ ꯍꯥꯏꯗꯤ ꯃꯑꯣꯡ ꯃꯍꯥꯗꯁꯨ ꯐꯠꯇ ꯈꯨꯗꯤ ꯎꯔꯒ ꯍꯥꯏꯗꯤ ꯇꯧ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯁꯥꯔꯩ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯃꯤꯠ ꯃꯅꯥꯛꯀꯗꯣ ꯂꯣꯡꯈꯠꯂꯒ ꯃꯈꯨꯠꯀꯗꯣ ꯆꯞ ꯇꯤꯡꯉꯒ ꯅꯤꯛꯅ ꯂꯩꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛꯇꯤ ꯇꯧꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯗꯥꯛꯇꯔꯅꯀꯣ ꯑꯦꯛꯁꯔꯦ ꯇꯧꯅ ꯌꯦꯡꯒꯗꯕꯗꯣ ꯃꯊꯕꯥꯛꯇ ꯀꯩꯀꯥ ꯑꯦꯛꯁꯔꯦ ꯇꯧꯅ ꯌꯦꯡꯒꯗꯕꯗꯣ ꯍꯧꯖꯤꯛ ꯃꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗꯣ ꯍꯥꯏꯗꯤ ꯔꯦꯗꯣ ꯆꯪꯉꯒ ꯃꯉꯣꯟꯗ ꯐꯠꯇꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯇꯧꯔꯛꯄ ꯇꯥꯔꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯔꯛꯑꯣ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯥꯁꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯅ ꯂꯩꯔꯦꯕꯀꯣ ꯍꯤꯗꯥꯛꯁꯨ ꯑꯝꯇ ꯄꯤꯔꯛꯇꯦ ꯗꯥꯛꯇꯔꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯥꯏꯕꯨ ꯚꯤꯇꯥꯃꯤꯟ ꯗꯤ ꯃꯍꯤꯗꯣ ꯑꯗꯣ ꯄꯤꯊꯛꯑꯣ ꯑꯗꯨꯇꯅꯤ ꯍꯥꯏꯔꯤꯕ ꯑꯇꯩ ꯍꯤꯗꯥꯛ ꯀꯩꯁꯨꯝ ꯄꯤꯔꯛꯇꯦꯕꯀꯣ ꯖꯁ ꯅꯣꯔꯃꯦꯜꯅꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯖꯤꯟꯒꯅꯨ ꯌꯥꯝ ꯇꯦꯟꯁꯟ ꯀꯩꯅꯣ ꯌꯥꯝ ꯇꯧꯅꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩꯈꯣই ꯑꯗꯨم ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯗꯣ ꯆꯝꯊꯣꯛꯑꯕꯅꯤꯅꯀꯣ ꯗꯥꯛꯇꯔ ꯆꯠꯂꯨꯔꯕꯅꯤꯅ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯋꯥꯈꯜꯗꯣ ꯆꯝꯊꯣꯛꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯜꯂꯛꯑꯦꯕ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯦ ꯉꯥꯎꯗꯅꯀꯣ ꯖꯤꯕꯟ ꯖꯣꯇꯤꯗ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯔꯝꯗꯕꯗꯨꯒꯀꯣ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯗꯤ ꯍꯥꯏꯅꯀꯣ ꯑꯇꯣꯞꯄ ꯗꯥꯛꯇꯔꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯦ ꯑꯗꯨ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯍꯟꯕ ꯗꯥꯛꯇꯔꯗꯨꯁꯨ ꯌꯦꯡꯅꯤꯡꯅꯀꯣ ꯑꯃꯨꯛ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯉꯦ ꯗꯥꯛꯇꯔ ꯑꯅꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯏꯁꯦꯀꯣ ꯑꯗꯣ ꯑꯅꯤꯃꯛꯅ ꯀꯔꯤꯝ ꯅꯠꯇꯦ ꯅꯣꯔꯃꯦꯜꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯗꯥꯛꯇꯔ ꯃꯌꯥꯝ ꯆꯧꯕꯗꯗꯤ ꯑꯉꯥꯡꯗꯣ ꯐꯥꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯗꯥꯛꯇꯔꯗꯣ ꯌꯦꯡꯕꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕꯅꯤꯅꯀꯣ ꯀꯩꯁꯨꯝ ꯍꯥꯏꯕ ꯉꯝꯗꯦ ꯌꯨꯝꯗ ꯇꯧꯔꯛꯄ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯀꯦꯞꯆꯔ ꯇꯧꯔꯒ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯖꯤꯕꯟ ꯖꯣꯇꯤ ꯑꯕꯤꯁꯦꯛ ꯆꯀ꯭ꯔꯕꯇꯤ ꯌꯦꯡꯉꯝꯕꯗꯁꯨ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯑꯦꯛꯁꯔꯦ ꯇꯧꯔꯒ ꯌꯦꯡꯁꯤ ꯍꯥꯏꯕꯕꯨꯀꯣ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯄꯤꯕꯅꯤꯅ ꯑꯦꯛꯁꯔꯦ ꯇꯧꯕꯗꯣ ꯔꯦꯗꯣ ꯆꯪꯉꯒꯀꯣ ꯑꯉꯥꯡꯅ ꯁꯣꯛꯀꯅꯤ ꯃꯥ ꯇꯧꯅꯤꯡꯗꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯌꯨꯝꯗ ꯑꯃꯨꯛ ꯍꯧꯔꯛꯄ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯥꯛꯑꯣ ꯃꯥ ꯑꯗꯨꯝ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ